Loyalam E-PAO tabi bakutimapu hitram susmitana namidangi pau pizari AHANGBA panjari headline. Prime Minister na Chuchampurda LAKPADA UTNABA AHANGBA ku chamarom KUKISINGNA SEMSABA HOKRE. SoO extend tawkibada wahi ama phawba phongdoktana leiriba MLA singdagi asa tawninga leitre haina YK dire na phongdorakli. SoO SANGDOKPAGI khudyak pina khibagi matangda PIB gi maikidagi wapham kaya semdok sadoktuna cherol thokle haina KNO na phongdorakli. Pausandona pijari. Prime Minister na Chuchampurda LAKPADA UTNABA AHANGBA ku chamarom KUKISINGNA SEMSABA HOKRE. September 10 da Bharat ki Prime Minister Narendra Modi na pungkharagi khongchata Manipur da laktuna khongchat adugi ahanba oina Chuchampurda thungduna mafam adugi miyamda wangangadoriba thoram aduda maitai singbu lana uhanaba KUKISINGNA nongna ku kaya semsaduna Prime Minister da UTNABA thorang tawkhre hari. Pauchi esina phangba paugi matung inadi kuki jo singbu maitai singna otnebire haina Prime Minister da uhanabagi damak ku sing adu nongna semga sagatpa haurakibani. Hairiba ku sing adu Prime Minister na miyamda wangangadoriba Chuchampurgi Peace Ground da thamnaba thorangsu tawri hari. Pau asina makhatari badi nongna sem sariba ku sing adu amuba machu loina taisili. Chawrakna ku masing chamarom sabaga loinana ku khudingi laikhiraba miyushingi maming iba crossmark amoromsu yungnaba thorang tawri. Panbayabadi matam kharagi mamangda hana saduna thamlamba ahangba ku sing masak khangdaba singna huran khibagi thodok thokhraba matungda ikui kuijringegi mamangda kuki lalolup UKLA da ku sing adu puthoraknaba khanganbadagi puthorak khibaga loinana nongna semjin sajinba haurakibani haina pau asina hairi. SoO extend tawkibada wahi ama phawba phongdoktana leiriba MLA singdagi asa tawninga leitre haina YK dire na phongdorakli. SoO agreement chahi ama makhata na extend tawkibada wahi ama ta phongdoktana tumina leiriba MLA singdagi asa tawninga leitre phammu hairiga phamba lepu hairiga lepa sajat amada leire haina United Committee Manipur UCM ge President YK dire na phongdokrai. Wafam masing asi kekrupata leba Manipur gi apunba saktam kaiba yaroi haiba inglisingani shupna amagi miyamgi ihauda laikhidraba athauba singi mafamda langban thagi haitha laitha tambagi thoramda mahakna phongdokhibani. Ngasi UCM na sinduna pangthokiba haitha laitha bagi thoram aduda lamdam asigi ihau kayada saruk yariba maikei kayagi merapaibi ima ibel kayasu saruk yakhi. Thoramgu mari lenana paumishingna hangba wahangda UCM ge President YK Direna makhatana haikibada United Naga Council UNC na ngasi ahing nongyai kaukiba matam kaktaba National Highway Economic Blockade ki matangda mahakna hai. Laibak ki security ga mari leinaba thabak thoram paikhalakpada ayat apan piduna miyamda awaba nanghanbagi thabak lepa phai haiki. Handak Manipur da Bharat ki Prime Minister Narendra Modi gi khongchat kamari lenana mahakna haikibada Prime Minister gi khongchat asida UCM gi maikidagi thoidokpa asa tawde uningbagi apambasu laite lamdam asida thokliba chahi ani helaba irang asida India gi lengakna karim yengli haiba Prime Minister gi khongchat asida gi su miyamna hena khanglagani hainasu mahakna makhatana phongdokhi. SoO SANGDOKPAGI khuyek pina khibagi matangda PIB gi maikidagi wafam kaya semdok sadoktuna cherol thokle haina KNO na phongdorakli. Tha asgi mari da Bharat lengak ki Ministry of Home Affairs na maru eba thodang loduna Bharat lengak amadi SoO chanariba KNO amadi UPF ki marakta Dalida nakal ahum ki eba warisana khibaga loinana SoO SANGDOKPAGI khuyek pina khiba adugi matangda Press Information Bureau PIB gi maikidagi wafam kaya semdok sadoktuna cherol thokle haina warisana khiba aduda saruk yakiba KNO gi wangangloi Dr. Silent Haukimna haikhrei. Power Corridor PC News ka unaba amada mahakna phongdokhibadi maikai ahumgi oina wari sanakhiba amadi khuryek pinakhiba adu asengba mami PIB na thokrakliba pau aduda nate matam changlabazu changna maikai ahumgi oina wari sanariba asti constitution gi makhada soidana political go eba yasinaba ama purakani yasinaba habasi cookies zo singna demand toriba union territory ki demand aduni haki Dr. Salen Hakim na makhata na phongdokhibada wafam aduga chamanana UPF ki wangang loishu KNF ki secretary Arun Kipjena haikibada PIB na phongdorokhiba wafam adu aranbani SoO gi agreement adu da yauriba wafam sing PIB na simdo sado laga cherol thoklei madugi damak mari leinaba singda su khangan khiba leire Manipur da ingtapa purakna ba makhoi gi maikadagi hotnagani haiba wafam su phongdoki Paugi marak thatna Loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom su mateng pangbiyu
tongan mafam anidagi lalhauba tarukki cadre fagat pangamkhrai. Manipur Police ki kangbu nangarang tongan mafam singda chathakiba search operation da lalhauba taruk fagale hari. Police control room dagi phangba pau asina haribadi ngarang Technopol district ki More police station na konba Indo-Myanmar border pillar number 73 ki manak Jongjong village dagi lalhauba mari fagat ki. Faraba sing adudi KCP FML gi lanmi sengmai digi TCH thoiba sing chahikun koireng na luchingba UNRF gi lanmi Bishnupur district ki nachau dagi Pukhrambam Tondon ba sing chahi 18 PLA gi lanmi Kakching district ki Palen dagi KH thoiba sing chahi 19 amadi lalholop adugi lanmi Kakching wari dagi mayang lambam Rovis Sing chahi kunmathoi kawi hari amaromda KCP apunbagi lanmi ani amasu masa gi mayumdagi fare hari faraba lanmi sing aduna lelong chajing mamang lekai dagi angom silki debi chahi kunithoi amadi oinam Nirjit Singh alias Alex chahi kunmathoi kawi makoi dagi mobile phone ani su fagale hari makoi miyam dagi namduna sel khai amadi naha kayabu lalolop aduda recruitment tawbuda chenai haba khamngamde hari Prime Minister Manipuri laktabagi mathok thoina tade haina sujatana phongdorakli. Varat lenga ki maiketegi lamdam asigi miyamna National Highway yauna lambi sing miyamna maning tamna chatpa yahalu haibagi dabi tawduna imagi maira amadi sengmai maikegi maira paibi singna changsiliba khongja lepnaba police ki maiketegi khangalakpa leire. Varat ki Prime Minister Narendra Modi na tha asida state asida lakani hariba asi haujikti laktabagi mathok thoina tade haina imagi maira gi luchingbi TH sujatana phongdokrai. Sengmai Bajar da khongjang changsiliba ima singna ngasiga thana numit marini subaki khongjang changsili khongjang aduda saruk yari BTI sujatana phongdokibada Prime Minister na pungkhara khaki oina lamdam asida lakadoriba asida lamdam asigi miyam maikai marida chathok tasin yahalagani habigi aiba chirol miyanda piramba ngamgadra haba yauna wahang kaya su mahakna hangki search operation da khulai kaya fagat khrei Manipur gi ching amasung tam ani gi tongan mafam da security force na chatharakpa search operation da khulai paiba singna lotsin duna thamlamba khulai sing fagat pa leptri ngarang su security kangbuna Imphal West district ki kangbuna Sengmai police station gi manung chana Sengmai Pangaltabi area da chathakiba search operation da 7.62 SLR ama magazine ama ball yaudaba semdolaba trainer 3 rifle ama magazine ama single barrel rifle mari revolver ama .22 gi pistol ama magazine ama IED ani trainer 3 gi maru manga 7.62 mm gi ammunition manga BP base mari barrel cartridge tara bafang handset ani amadi bag mari fagat ki hari fagalaba polam sing adu mari lenaba police station da khusina khre hari liangmai naga amadi kukisingi marakta nungsi chanana hingminabagi pandam da mifam pangthokrai Liangmai Naga amadi kukisingi marakta nungsi chanana punna hingminabagi pandamda Saitu Assembly Constituency gi MLA How Kholet Kipgen mapung oiba thodang loduna Liangmai Naga Village Tarani thogi luching basing miyam amadi Sadar Hills Chief Association Sahil kagi mihu Singapore ngarang henbung da pangthokrai Haribe mifam aduda makhan Laikhompopi Khunku Konsakhul Samuk Ireng Lanka Ke Lunroiram Asilong Machangram West Harup Naga amadi Lower Makhan Khungi luching basing saruyaki mifam abaduda MLA How Kholet Kipgen phongdokibada Saitu Assembly Constituency bu mapung fana chakwar hanbada laminary ba kanglup singi marakta santi amadi nungsi chanana leiba mathoktai maram aduna nakal animakna tungkoina santi gidamak punna hingminaba amadi thabak tominasi haiki MLA gi wafam adusu community singi luching basing nasu taramna opagalune na thagat pa phongdoki hari Hanagi DGP na Manipur gi atai lambi singsu hangdoknaba center gi miyeng chingchingkhrei Manipur gi Hanagi DGP oiramba Yumnam Jaikumar Singh na central government lokhalakliba ahoba khongthang National Highway number 2 Imphal Dimapur Road hangdokhanba asida support tawbaga lunana Manipur gi atai lifeline oriba National Highway 37 amasung National Highway 102 Imphal More lambida pot puthok pusin tawba amadi chathok chasin tawba yahanbiu haina government ki mari lenaba singi pungning chingsilakli Mahakna hai Manipur asi landlocked state oibana maram oiraga hariba lifeline sing asida tangzaduna leribani aduga state asiki miyam asi mapalam chatpa matamda irang asina maram oiraga nongthaki lambida chattaba yadabagi chatpa asida yamna khudong chadaba mayoknari maram aduna Manipur gi lifeline oriba lambi sing asida pot puthok pusin tawba amadi mi chathok chasin tawbagi ayaba singsu bihan bachungani haiki mahakna makha taraduna hai housing National Highway number 2 Imphal Dimapur lambi nongna hangdoktuna pot puthok pusin tawba amadi
Mi chatok chasin tawba yahaliba asida natana National Highway number 37 Imphal Jiri Pam Lambi amasung 102 Imphal More Lambi da security ki ahenba deploy tawduna chatok chasinda apanba pihandana basu lengak asina honagadabani hari. Amaromda hanagi Chief Minister N. Viren Singh na palamba BJP lengak asi suspended animation thamduna central government na president rules thamkibadagi Manipur gi security ki mari lenaba law and order sing tha khara asida uba phanglei. Aduga Kanglup anigi marakta lenaramba tension sing su hantarapagum tawre cheragasida center amasung state government na irang na maram oiduna mayum makai leitraba IDP singbu masa masagi mayumda halanba yanaba amadi mayum makai sabiduna hanagi phibamda hanjilhanba taragadi maitei amasung kukizo community anigi marakta nungaina da malariba asi reconciliation tawduna soidana tungkoina santi purapangam habigi thazabalei mahana hai mamang thada pangthokiba maitei civil society amadi thadau civil society anigi marakta sanakiba santi gi wari sing adu yamna magul leiba amadi santi puraknabagi lambi amani asigumba wari asi atopa community singa punduna toina pangtholabadi community singi marakta lainari bakhenaba matsing asigi solution sing soidana purapangamgani haina YJ Kumarna phangdokhi mahakna hai mayamna khangle madudi hojik chahi ani helaba Manipur gi irang asi yumlonariba Myanmar gi changlakpa illegal migration singna thokhanbani amasung masina achoba problem ama oiduna Manipur gi tangdu leitaba amadi santi puraknaba hotnabada achoba apanba ama oiduna lagli maramasina center amasung state government na Manipur da ain kaina changsilaktuna saidangniba migrant sing masa khangdoktuna masagi maramda halankhiba government asina hotnaba chungani haina phangdokhi Paugi marak thatna Loyalam E-PAO tabiriba kudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu. Aroibada maroiba pau amuka hana pizari. Prime Minister na Chuchampurda LAKPADA UTNABA AHANGBA ku chamarom KUKISINGNA SEMSABA HOKHRE. Su extend tawkibada wahi ama phawa phongdoktana leiriba MLA singdagi asa tawninga leitre haina YK Dire na phongdorakli. Su SANGDOKPAGI khudek pinakibagi matangda PIB gi maikedagi wafam kaya semdok sadoktuna cherol thokle haina KNO na phongdorakli. Matang asida Loyalam E-PAO na namitangi pau bibil lezari tabiri bakudi mapu amuka hina kurumjari.